Naga taruk ki asiba hakchang morque leiri Manipur Police Assam Rifles amasung CRPF ki personal summary henbana lailon baifai ki area dagi asiba hakchang oina fanglakiba naga taruk JNIMS ki morque leiri asiba hakchang lobugi wafam hauzik phabu leitri asiba hakchang oina fangkraba matungda ngarang numidang JNIMS ki morque masing yamlaba miyoi kayamarum thomjilaki ba miyam aduda maitei mayam amasu yauki koishaunarba miyamna mafamduda akanba kholau lauduna leikibana maram oiraga hakchang sing adu matam chana mok aduda purakpa ngumkide masing yamlaba miyam adu tankainanaba police ki tear gas cell sing kapki police ki action aduda pendraba miyamna police to onsinduna nung thajanba kholau lausinbada jingba sathaki police ki action aduda miyoi kayama soki adubo irang adu police na ningthina laksinba ngamki miyamna mathang hanakraba matungda asiba hakchang sing adu ngarang numidang athengwada JNIMS ki mok yorki Jeliarong United Committee Manipur Valley yauna Jeliarong Civil Organization na mara leijadaba Jeliarong Naga taruk kuki militant singna hatkibagi thong adubo akan mamong da yaningdaba fongdorkli mari leinaba singna mideng changbinaba appeal tawrakli